Hi everyone, welcome back to my channel Gitanjali Story Time in Manipuri. I say lo khitang thongre allergy sidaida pollen gi allergy taweduna spring lak pasida lay ma'am pollen kage pai bana khopa tawdagi allergy ne lok ne punjalaga kanu tawre khitang isa nuai rodre duna wari se matam chana di thagat pa ngam hodre maya moro biganu adoina ngasi pujara iba wari sidi South Korea gi yamna notorious oiba infamous oiba serial killer ama gi warini the Hwaseong murder case haina su khangbane 1986 ta thokibane sigi thongdokse ado magi movie ama su laibane memories of a murder haina adudagi su haina dum khangnei mayamna sigi movie se haidi adu dum moina movie do adagi lokthokpadagi murder of memories of a murderer haina su adumaina khangnei ado sigi wari se aina taba matamda haidi yam nungai ti kai gino da 1986 ki matam ni na Korea sida matam du da koi gi DNA testing tawna ba adagi di moi gi technology sing je advance oi da na case se atoki kuina call case oi raga habedi phong bangam dana lairaga chahi kunthra mu helakanda sigi murder case se moina phong ge haidi moina solve taw gidoine adusu yam angakpa mangong da solve taw gidoine sigi case adodi wari se haujarage early 1986 ta Hwaseong hariba moi gi sigi town macha haitara ta khungang macha or village macha amale haidi yam khoi gi khungang mo sunak da ba kari haitara kitang town naw macha haitam ni ne adoguma malai asigi mafam se Hwaseong je moi gi gongji province haina South Korea gi adogi mafam amada leiraga sigi mafam je anambana khoi gi low gumba khoi gi low thaba pambi gumba khoi vegetable planting gumba adogumba haina hena tawba mafam ama oi aduga gari ga su ama khaka bus ama khaka chenba matam du da haidi khara kanu haitare ne mayam se thabak suba thabak ingang sura kholaga adumaina town macha pikpa khoi gi kari haitare ne town haigadra village haigadra is understand tawdre but it was a really small town orga di amna small ba aduga village ai ju khitang chawma mafam ma haitare sigi mafam ne Hwaseong haise sigi kanu sida 1986 ki matam sida series of crime thokpa se sisina moigi ngasai gi Hwaseong hariba mafam se shake tawdoine ba haidi khamaina pikraba sigi lam mafam sida da crime se thoga mi singjina haidi mi su yam kana ta da bagi aduga moigi sigi town gi changma je bus station dagi khoi bus na khamamba mafam haitare ne bus stop se asidagi changba sida yam sangna changba adusu lamhang tum hang na pi laipung hoba dagi low thaba kari haitare ne ching dagi pedifil mayam adugumba power ga chatpa oiba aduduna asigi mafam masida thoiba crime sida mayam se hekta moi du lariba mi khara laijariba kha tariba du singdo moi do they will be shook to the core ahambagi murder se September 1986 sida Mrs. Lee Koba 72 years old subi mabok haitare ne grandmother ama mai ga sai gi grassy field hai in habadu napi ga yam hoba koi gi kano ching kano di phau hoba khotpa dugumba lo kano haitare ne adu laipung man ba mayam napi mayam hoba mafam jaga amda mai gi asi bhakchang se phangani Mrs. Lee je mai gi macha nupi unaruraga bus tagi kumtharaga mayumda hangimne haraga mase adum yawraktreba mayumda adagi my family singna mase haidi missing oil haidi missing report tawre tang September gi tang 13 1986 da aduga mana moina adagi missing report tawrakanda huziki numin mangani lerakanda ni mana kanogi September gi tang trim panse sida mase phangdoine ahamba kanu se magi ahamba huziki murder case asidaida ahamba gi moina tawbusida di saigi Mrs. Lee gi sidi just magi strangulation katang lerame haidi makhanau metlaga kainomna kiraga metlaga hatpagi aduga ma sadugi matam haitare ne 1986 ki matam se back then sai nu moi nupi sing je anamana stocking white stocking gumba skin color gi stocking gumba se yam setnarame yam chatnarame aduduna magi saigi victim dogi kanu sina stocking jina strangulator raga haidi makhri melaga hoji kanu jina kiraga hatlaga lerame October gi tang kun ga humdoi sidaida amu Mrs. Park haina chahi kun manga suba nupi ama mu phangani mana phangisina kalbot ka leiba haitare ne kanal macha ko ising yam kana chema yam kana chawna taba kalbot gumba mada turen mugi makha haitare sigin nala ising low gi ising chen ba khopodo
adugumba gi canal gi manungda masi lairamdoini asigi mihat pase asida lairambasidagi police singina haibadi asigi mihat pase mi amatani haibase moi haina khanga ane ba haidi serial killer ama oire haibase mada magi signature haitare ne ngasai makhuri met pagi mana kanosina stalking jina nupi ji gi stalking je lokthog makhuri met pagi khumetse amadu ngasai ahambagi message li doga manaram doini adodoga hantaksina mana nupi se izat mangale hadi sexually assault tore adodoga nupi sigi kaitare ne mana magi pochai maya magi jewelries magi paisa kari krak oina makpu gidoine ado hojiki message kano se miss park se mana bus tagi masu mayum halakwa thabak chaturaga mayum da halakpa jani halaga same ngasai gi magi bus gi bus station wadi bus na khame magi khambam da khamaga mana mayum da chatpane haina hojiki labuk ki area moi hojiki hosung gi area se sai gi low leba area se tani ba anam aseng basu haidi moi gi main road ka lairi je aduga moi gi ngasai gi khungang manung hai tare ne asi manung je power ga chatoi ni adugi chatpagi lambi sida maje mayum chapane na chatlakanda halaktre amu mange na tawrakanda sina mu phangdoini october ki sida kano sida october gi tang kun go humdoi sida adagi ahum su basida november gi tang kuntra miss kim kauba 36 years old subi nupi ama majna hadi maja smaina hojiki same bus tu dagi kumthara kholaga halakpa sida maji kidnap tawrani maning dagi mana haibedo nupa ma laksa hai amambadu da lae doga kidnap tawraga ma sidi escape tawba ngam haudoini nanthokpa ngam haudoini ko asai mana kano se killers kano se gi sai gi suspect sina hai tare suspect sina nupi je pharaga makhum khuse pullaga assault tawra matungda mana makhuto kano tawba hai tare ni mai sai gi stalking ki salaga thamme doga ma do kon makhori me toini ba loraga mai thamana tawning ba assault kai nupi do da haidi tawning ba crime se tawraga adoga mana hojiki assault se loiraga nupi jigi bag se hangtoga mana paisa ga jewelries ka lokthok to gi thiri ngai sida ngasai gi nupi miss ka kim se sisidi sai mai gi stalking do khara stretchable orapadagi mana nanthok pa ngamaga makhong ji jun haidi lokthok pa ngamaga mana hotana lawraga chin doineba chin basidagi amado maning na tanarakpado ngam hawdadana nupi du di hinge haina nupi ma khak witness haina matam du da witness lai ado thoiba crime je anambana koi mai ama khaka thanba labukki manakta oiba sorok apikba dai oibanina mamju amambanina mana huziki nupa se police na hangwa matamda masakti uhaude adubu magi voice to yamna softly oina ngangaga kano tawi sini mai makutto mana machin men me makutto yamna soft oi sini yam mon lawi makutto aduga mana hangi ja ingonda nangi nupa lebra adagi nangi nacha kayam lei adai nangi nayum kano do nangi nupa do nusibra kainaga adugumba question je hange na hai nupi do aduga masak to di mana phajana amambanina adagi masu mamito magi nupi mahasagi nupi sigi underwear sina na makok to khumjale hai mamito khumjale hai adudana mana phajana masak to di uhodre but magi makhon duga magi kano siga makutto mai makutto mon lawe do adugi evidence ta khak phange adu khak police ta haire adagi police sing izu adai leiba mafam sing se da crime se haidi thoksala abanina haidi akhangba mi hairo kholo aduga kanagumba chatpa matamda mi ani ni chatmi no nupi macha oirazu nungdang theng halakpada me ni chalo kholo to kaina moi lau thoye do ngasagi moine asiba sing sidagi moina collect to matam sida kanogumba phange hadi magi DNA guma khara phange adubu matam du dadi DNA testing gi adugi technology do laitabani na moina hayangwai gi oirasu oina baina collect tawraga di thamjalli adagi mu adagi mathangi victim sina December gi tang 23 da 1986 ta phangdoini sigi nupi sina 24 years old suba Miss Hwang hai maina Miss Hwang haina hai sisma je hojiki labuk tu da phangdoine aduga mangi base moi mayumna report tawba je tha mari gi mamangda report tawba ma se mangena aduga tha mari gi matungda phange do mana phangba matamda di magi body do aidi am thina pumaga lairame pumaga dakhatpa yadre adudagi DNA su lowba ya hadre di aidi loinamak destroy tawgre body do tha mari surabanina aduga ngasai gi same magi pattern da stalking nupi gi stalking jina kano lokthooga mai ge sai nupi gi undergarment jina makokta hapsalani hapsalaga
mai sai stalking jina magi cookies ju 3 note ta ki male adu magi signature note hai tare ne adu gumba note am tawraga mangak samda hojiki stalking jina ki raga met lakanda hat pa same amuk phange अगि मोय असिगी थेनरिंगै जिदा हाइदि स्माइना था मरी मांगरगा अनम मतमदा लबुक लमहांगदा लंगथोमबनिना मयाम जो ओदु मतमदा हेक्ता कनोजु फंगौदबा दगिदि मीजु यामना लैबना तबनिना ता खंगौद्रगा कुइना कुइना लैरगा हेक्ता फंगबा दुगु माना तवे भाइदि हेक मांगिबगा खुदक्ता फंगदबिसे तुम तौ लैरे ममांसागी अदोंसागी मिहातपा सीरियल किलर सिदि मागी कनोसे माना टारगेट तौरिसे नुपी मथंदा हलक्पा अदुजु असिगी मोइगी बस स्टॉप से असिदगिना मोइगी युजिकी खुनबुक सिगी लाकपा लंबी से असिदने बमाना अदुगी एरिया हाइतारेने अदुदा कोलिबा एरिया सिने बमाना कोइताना हाइदि मागी अदुदा हंटिंग गी ग्राउंड ओइसे मथंगी विक्टिम से डिसेंबर गी तांग 13 मिस ली कौबा चही कुनिथोइ सुबा नुपी अमा ओइदोइने माजेजु सेम मयामना अहामुला लास्ट टाइम उगिबजे माजे हाइना बस तगी कुंधरागा मफम मुझे हॉसोंगी मफम दुदा टाउन मयुम दम हनबने हनबसिदा माजे मयुम यौरक्त्रे हाइना मोइगी मिसिंग रिपोर्ट तौबसे हप्ता अमनी सूरजाने हप्ता अमनी सूरे फंगद्रे खोत्रे ना स्माइना साइगी सीरियल किलर दुना अमु माजे विक्टिम कन तौबिरब्रा खोलब्रा ना खल्ले अदो साइगी डिसेंबर की तांग 13 सिदा मागी बॉडी जे अमु सेम मुझेकी लबुक्ता कनोदा कोई नापी मैम हौबा फौ कोइना अदुगुमदा अमु फंगे सिरगम फंगे सेम सिग्नेचर सेम मांग साइगी मोय माना नुपी दुना सेलंबा स्टॉकिंग दुना स्ट्रेंग हादि मखरी मेटपा अदगी मागी अंडरगारमेंट दो मकोकता हपसन बि खोटपी अदुगा हंतक सिना कैदौगे हाइबसिदा कोइगी कनो वेपन गुम्बा मा सीजन अदरम दोइने वेपन से कोइगी एल्युमिनियम बॉल गुम्बा नत्रगना लैतुम गुम्बा मना नुपीसिगी प्राइवेट की एरिया सिदा सुदलगा थममे हाइदि थीना हाइदि नमझनबगी टाइपता कनो तौरगा नुपीजे अदुमाइना हालम्मे हंतक्ति मागी एमोजे मागी कनोजे एमोजे चेंज तौरगा लैरमेबा असिगी मतांगजिदगी पुलिसिंगजिना मागी पैटर्न जे खंगे हाइदि असिगी सस्पेक्ट से सिजना ज्वेलरी गुम्बा हानदी लौरंबा पैसा लौरंबदो लौगिदरे कइगिनोदा माना ngasai ahambada nupi ma nanthokibdo माना ज्वेलरी का पैसा गा लौंगबनिना तौरिंगांदा nanthokibduna अमुकसु हंतकसु अदुगी सेम मिस्टेक तो तौररोय हाइबगी टाइपता सनागा ज्वेलरी गदी लौदबिदा जस्ट मागी ngasai सेम मागी पैटर्न हाइतारे मागी खोहाट नुपीदो अमम्बदा स्माइना ngairaga माना किडनैप तौरगा नुपी सिंजे लोइनमक अनंबा सेक्सुअली असॉल्ट लोइन तौरनी असोबा इजत रोया मांगहलनी माना मांगहलकांदा मक हाइदि मागी साइगी स्टॉकिंग मागी सेटलिबा नुपी सिगी मपोट मसै सिंगसिना हाइदि कनो दि स्ट्रेंगुलेशन तौबदो मदि मखनाउदुना मेटलनी मेटलगा सेम माना कैगुम्बा मतम अमदना होई कनो हाइदि माना अफंग अफंग खुलाई खरा तौरमगा अदुमाइन दुगा सेम पैटर्न दि ओरगा अमुमुक मक्ता चेंज तौबा यावरे अदगी पुलिस सिंगजिजु ngasai phangiba victim mayam se same adagi area da oigani haina dum khalakpadagi police deploy tawba hore adadagi mayam da moina same ngasai haibadi moina police singna kanone serial killer ni je confirm tabadagi mi chatpada khopada nungdang da nupi thoktabi khotaba kaina ka hairaga su matam da thabak subanina thabak subado chatta yada banina bus dagi halakpa khotpa sigumba tawraga dagi masu matang chaba ngaira ne mana victim mai hunting tawri se jiki killers na Fifth, mga suba victim zina January gi tara 1987 da amu phangdoine sisna sahi train panda suba ngari ba Miss Hong kowe mazina bus dagi same masu bus dagi kumdhara aga mayum da chatpane na chatlakanda thiba phangdare hana tawraga amu phangdoine January gi tang tara sida same magi detail same emo aduga hantak sina kamain tawge habasida nupi ji ki body mathak sida nupa sina mapan thoksalameba हाइदि माना यूरिनेट तौरमी नुपीगी असीबा बॉडी मथक्तुदा माइ मक्तो साइगी कनो किलर दुना खंगदे यामना करी हाइतारे मी से नुपी से यामना कोइगी मी ओइना थादबिदा और मागी ngसाई अथॉरिटी याम थिना शेयर खै कनो उटनिंगबगी नत्रगा मागी हेट्रेड मागी कनो दो तो कि मते हेट्रेड ओइबदो माना चही ट्राइन पान सुरिबा नुपीदो हातो लोरगा माना मथक्तुदा मो मयु हाइदि मपाना मु थोक्सलगा थममदैने अदुगी सैंपल दो मोय कलेक्ट तौरगा अदुगी मतमसिदा just moina phangmoina ngamize blood type se khatane ba moina kono to ngamize process to ngamize adu ga atopa kano di amati di kana no khopano de khangba ngamde moina ngasai gi blood type to tawraga adugi aduda khaidi aduda kana na mi hat pano khotpano kana hana criminal oiba khopa adugumba thi pana tan upai su kaim leitaba
May 2nd 1987 sida Miss Park kauba chahi kunga mapan suba nupi amamu phangani phangbasidagi moi hantaki sidi mi se sum yam khalakpadagi police singjina kanu tawdoine magi sai moi gi radius se kai 6 km radius ne bam sagi mana haliba mafam feel lai tare ne magi hunting ground dagi 6 radius ne adu radius da police singe thadoe mathangi victim jina megi tang ani 1987 sida Miss Park kauba de chahi kungan mapan suba nupi ama oidoine mathanggi je ado oiraga hantaksu same magi same pattern dani magi sagi stalking tauba assault tauba khopodo adoga policing je ngasagi moina victim 1 dagina mathang tawrokpasi yangapasida 6 km gi radius sida ne mana namba tawise ado moina 6 km gi radius ne haina police mayam haidi moina kan tawrani di dispatch tawrani meoi police thar tawraga 100 meter da policing je thammakanda haidi uziki nupa kano se suspect se killer se phana baina adubu police laitaba mafamda amu phangdoine ba nupi gi body singje mana duki mate yam thina kano tawba singba natraga yam haiba haigadra police na laitaba area ja mu mafam mu hongto ga mu ni singje mu mana mu nupi je amu continue tawdoine ba hat baje police na 2 million hours haitare ne pung timing je asigi mi je phana bhona bada investigation da case da main power matam haidai moi gi matam je season na doine adagi ngasai gi moina suspect se mathang round up torok pasida suspect se over 21000 suspect amu phangani adagi adugi mathak da amu 40000 hena amu mi singi fingerprint amu lawrani adagi 750 DNA sample lawrani aduga 180 hair sample sije lawrakanda analyze tawbagi adubu exact suspect se moi kanano haibase khangba ngamda laireba moina investigation tawri manung sida mayamna rumor tawri se hoigi nupi angangba dress angangba setpa aduga nong chuba matamda haidi mathanda mayumda hanbase asi singse anamba mana target tawri se haina adumaina rumor ma lakpadagi police nupi singsina dress angangba setlaga nong tarapu matamda Ziki lambi mana Hwaseong lambi adai gi deserted oiba mafam da chalaga haidi phang haidi kano tawbra haidi lakbra haina moina lu tawna ba ngasai gi suspect sai killer do lu tawna ba hon rapada aduda mana singira na traga khangira adu police sing moi sai gi nupi police nupi jing lu tawbu do kai gano sai police nupi jing na phi ga hong to khoraga chatpado aduda phangaroi haidi mangol moi da attack tawroi amo matam khara mu lep khibagi type ta muma se mu lep khare ane mana matam khara mu lep khare dinga sai sample mayam lawre adagi di sai gi police nupi mayam na ma do trap tawna ba khotna ba tawen haibadagi matam khara lep khraga mayam adu policing duna khalisina sai killer do kira male khoina sumana tawbudagi adoraga su haidi alert ta laitabadi ade matam khara budi mana hatpa se lepe hana khanarabado chahi ama mu lepura matungda September gi tang 3 1988 sida Miss Ung haina kauba Mrs Ung chahi gangkhai ga mari suba ama mana bus tagi kumthagi doine mana mai nupa gi ne haina koi peaches gumba kano do chumbrai je lairaga mayumda chatpanena chatlakanda ma do siraga amu phangani sira phangba sida same magi kano do same method to seasonare stalking adagi assault tawba makokta magi undergarment hapsin ba khotpa mem do tawre aduduga hantaksin yamna sickening oiba thaba ma tawrom doine ba mana he question hangi ga mana question he hangi na hai mana swaina nupi kan tawbuse ahamba nupi mana thokib do aduna haibda question hangi do adu mana question hangam ba yai aduda mayam hai je mana pitches so mayam na hai chumbrai do kana ge no khopno na bas sum tawmina ba mayam jum phangbada mai nupa gi ni mai nupa na yam chaning ne leira ini kholai ni kaina ga haibdo mana mu killer do na mu hangam ba yai adaida mana mai nupa gi ni ka haibdo da maybe khangde magi frustration laibra killer sina sagi chumbrai je mana nupi sigi Miss Ungi private parts da namjhalakanda phangdoine ada luckily hantakti magi cement se nupa sigi cement se ujiki kano sida pitches sida yawramni adubu
yaurame haina DNA testing matamdo yadabanina 30 years matungda test tawdoine jiki DNA testing je adoraga sumoina evidence kini na haira collect tawraga evidence kida thamgare kaimada matamdo da just blood type tuna daga blood type sin ta comment tawge habisida ama kanu ama dana victim ama dana blood type ama mu yauramba ama dana amu yauramba ado moise A zumu oi B zumu oi ba kanu se moi sai blood type se ada kanagi no haibasi moise phajana suspect se phajana haidi confirm ta bangam da bodi exact moigi kanu mai blood kanu se karino na khangda bodagi suspect me je adum la ala suspect sing da moina amu test tawni questioning tawni khopani tawni khara madana moina mu khaidi khara torture tawraga noina tawni hayu kholu kain tawba du gumba su tawba horak pagi moi dai rumor lak pa hore di police ki saina brutality tawre police na maina lakna re khole kana tawbu su horak pa da mi sing je sauna ba hele haidi kaida asengba kanu du di suspect di phada bida ado atopa khoi gi micham do ina tainare kaina moi sau ba hore miss ung hat pagi sida lucky wa bje amana cement mo sai gi DNA sample do phange adu ga hantak ti witness ama yaw doine id driver sai gi miss ung na tongamba bus hai tare ne sigi driver se sisna witness oi doine mana sai miss ung je drop toromaga mathang gi kha thaurak pa matamda nupa ama khoi gi makhong khoi khung ko do imon mo laga lai khong da tawraga makutana hadi kanna khoi ga tare ne yamna hobe hai rak pado no bus to kham moina khamaga bus da kakhalak toine ada kakhalak pas da nupa do yeng matam da mana sai nupa se miss ung na kumhol ba lambi se asidagi adom gi side dom dagi lakpa mali hai ada sai mana police da chatle police ga police na moi sketch tong na mi do kawra kanda mana hai bedo ngasai nupa se mamit se haina phalong ya le suni monolith ai oi khoi gi mithop yaude adagi mana to ne amna chawi pisum yamna gano yamna pisum yamna thai aduga mama yam sangaga mayang kangi aduga height na maybe 5.56 adumaina lam dong male khole adu ma dong hak tong amaga kumdhagare na haire adu kumdhagarga su matam du da CCTV leibnate adagi di kanu su kaitare ne GPS gumba leibnata banina fazana mi do khangdre haidi at least mana moina mana nupa do na hairaga magi yek padu budi ye aga mi se kadom da kadai de gino haibu di khangbangam da le moi haidi khangdre ba sai bus driver du zu mana uri se in haido ngasai bus ama khaka chen ba moi adu entire line da bus ama khak chen banina nungdang am do atheng bada mafi marot imon mo laga khoi gi hobe yam pakhana chelak panina mana du gi nupa do adu do oiram dong mali hade miss ungna kumdagi bani do put mana da do haire dagi police ung ju phare do at least case de phangore sketch tawraga moi sigi print out se moina moi adagi police station kai mathang leiba sing da dagi public ta publish tawra se na moi ma'am je decide tong nare victim 89 ju haidi adum ama khano amuk manong phangani aduga handakti sahi ani gi matungda 1990 sida November gi tang 35 da mathangi victim se chahi 32 suba nupi macha ama school dagi halakpa oidoine mana usually dum chatpa lambi ni maga mamana biga dum chatli ada Korea se night school lai mala anambana hujik sudum lai ri hai ado matam du ju night school laiba ad mana night school jida halaga mamana bisika dum mana dum chatpa lambi ni na chapminaraga moyani se mana moigi mafam madi lambi separate oiba amadun mayum yoro mamana bi amadun mayum yodore khotore na moini je separate tongnare bai ga tongnaraga majina halakpa sida nupi se halakpagi lambi sidagi mangraga mayumda halaktre nungdang do halaktre na magi parents sina missing report file to chatla phagaduga tang kano sigi November gi tang 35 sida nupi se phangba sida hantakti mana nupi sigi yamna magi brutality se kari haitare ne ta sa dogna tawba yam thikna brutal oiba mamong da mana nupi se tawom doine wari thangna mathabak ta thangna ga thinba yatpa haidi magi chahi ani gi frustration do phongdok pa gi type ta dagi nupi sigi kanu ga se makhong ga se mana ga kanu tawba khoi kanu thangna ga thindat pi khotat pi tawdana khotana tawre dagi nupi du same mana ga sai assault tawdo do maina assault tawre same tawre duga magi sai angang sidi hantakti mana na hangai kanu to ma di yamna nupi se yam sawning bagi type ta haidi maga khangnaba mana ga nupi se khanga angang nupi mcha je khangaga nupi mcha je da sawning ba utpagi adumaina nupi se tawba brutality adumaina oirameba magi kanu se mana nupi se da tawse aduga magi autopsy result da su phangwe magi DNA zo mu phangdoine adu zo adum evidence ki on collection tawre aduga
matamduda DNA do yadabina ahedo back then adum collection tawro thammi I sahi trawham doi suba nupi dagi phangba DNA ne mayam atopa sing dagi phangba DNA sidagi moina blood ki report tang moi blood type ki tang khak phangba do amu blood tawbusida hana type A or B I type B A natraga B ni khopani tawbodo moina hantakti confirm tare type B ne na type B ne na confirm taraga suspect se sai kanogi type A gi suspect sing je loina mak moina kaktharaga type B gi suspect sida moina focus tawraga leidoini leibasida moina ngasai focus tawriba type B gi is kano moina blood type ne haise asije landoini ko asengba killer dogi magi blood to di O oidoini aduda moina wrongfully upa ama sigi killer se asigi ne na moina asagi angang nupi macha chahi traham doi suba sigi killer se sije mana 8 victim oidone victim ne asigi ma asigi killer ne haina kanu tawrani moina confirm taraga nupa ama wrongfully convict tawraga jail thambi doine yun sung yo haye chei kuni thoi suba nupa ma sigi murder gi pharani aduga yunjina admit tawre habidi magi kanu tawda crime no magi questioning tawba matamda mana admit tawre mana hatpani na ado accordingly report se moina ngasagi mana kamaina confirm moi police na kamaina phari no khori no habeje moina habado national forensic service na 1989 sida ngasagi magi nupa sigi body gi hair se sample je thaba matamda 40% match tawe na hairaba hadi ngasai nupi chahi 13 suba nupi do phangba ponosiga match tawi aduduna mazina kano oibagi 8 victim je asina mana hatpa oibagi yamna chances to wange na haibidagi maje arrest tawraga aduga ngasagi nupi kano sidi mana ngasagi mana hatpa nupi sina chahi 13 suba nupi Park Sanghi kawe sigi nupi se copycat ne haire haide asengba killer do budina te but copycat killer ne na maje pharaga life in prison da maje nupa se thambidoini ado ngasai real culprit bu ngasai asengba kano do budi phangde haide moina phajana exact to phangde just ngasai chahi 13 suba nupi Park Sanghi haise asigi mangonda phangba DNA se hujiki nupa yun sang yu haise moi korea ming je engmonda khara kano tawre haibada soiraga sumayam kan tawbigini ngakpigani ai hekta soyeba moi maming se ada sigi nupa se chahi kun suba nupa chahi kun thoi suba nupa yun singi haise asije oina convict tawraga ma se life in jail thambire ada moina sigi convict tawai matang sida at least moina 4 suspect maga hajiki yun jiga moi manga je or mare anamba moina kano tawre se suspect moi manga je moi mari madi suicide tawradoine police ki na khaina ot panai ba je khangba ngamradana adagidi moina crime da hai noina kano taw kholu confess taw kholu haina phudana chaidana yamna moigi ot mi nei dangam dadana moi mari inde siraga yunje ka tangak le hoba ida yunje oina convict tawrani haidi mana hatpane haina sigi matung dagidi mayam kano tawdre haidi mi hatpadu su lep khraga matam khara di moi singje mi je haina mi tara muk mana daina hale khole killer do budi phangdraga su at least copycat killer di phare khole na policing du so do eraga ju asengba killer di phana budi hona ni khoni hayungwai technology na wangkhala akanda operandi moi je hopefully oraga layoi aduga lairingai gi marak moi haina tawraga lairingai marak sida January 1994 sida nupi Lee kauba nupi ma chahi 13 suba nupi ma kano da snow kano marak sida garage mamangda koi un marakta siraga lairamdoine aduda asigi nupi se Lee se kan Miss Lee se mapaga magi mataiga haidi machi gi nupa matai siga na police ta la ani hana smaina ai sa nupi dom mang bane khot pane ado smaina snow kano to mangi khole na missing report to bolak pane ba la aga hujiki kano sida numit sida kano January gi aina haje 1994 sida maje phangani 2 days matungda ma phangdoine maje siraga leirame anga sai report mataiga mapaga laiba report obala ise di nupa se maming se li chungje kawe ma se korea gi adagi yam thina famous oiba kare gunda haitare ne gunda gumba
yamna notorious oiba nupa khoi kari gang je yaudra sumina henjan be ada badai mina ka kinaba khotpa gunda phara dong tawba nupa ama oi lerame adagi moina questioning tawba sida lichung je sida nangna last time nangna karam kanda nangi kano je nanaw nupi je karam kanda ui haidi ga saigi mai sister in law je karam kanda ui kholi haina hayo haibasida mana last magi kano se mana hayo last ta moi mayumda angang moi mayumda hek lakpani du la amaga hangre khot khare kai namu hai adai moina question je hanjan je somoina nupa je khara gunda phara khara sathi boi bada question je sum hangbasida lichung je sina magi kano hai tare ne magi alibi je kano tawdre check out tawdre haidi magi alibi seng ba leitre ba kai da magi timing ji da kai lege haibase ma kai leino haibado my proof to proof phangdre phangdabdagi aduga phangdre na hai police na question hangbasida mana ne seran ga turan ga magi kanu se answer ji iman mana rakta bado haidi amadana hangmadana ama hai ama hangmadana ama hai ama hangmadana ama hai tawraga leire adagi mana police in the moigi questioning tawri ba magi interrogation tawri ngai sida question ji police na yamna haidi chingna ga da question ko bahangba haidi kari mana sexually assault tawrubagi charges oragadi chahi kya jail da lei adagi kai gumba haidi assault tawra matungda mise siragadi hatlagadi kayam kanu kuina adi jail da lei ka haiba adugumba koi chingnagadaba questions yam hangapodagi police singjina pura kanu sida lichung je sida chingnaraga leireba masigi nupa se mana hangiba question se ma soidana yaw makhut yarom do male na moina question tawbasida ma je thadoktraga further amu questioning tongnaba aina digi duga magi mayum do check tongnaba khotnaba magi warrant lawnaba tongnaraga leire police na magi warrant phangaga lichung je gi mayum da check tobala e aidi magi mayum do at least thi je khotse na lakpada lichung je gi barum manung sida e phangbase moina test tawraga yengbasida ngasai nupi macha magi sai magi machan manau nupi hagada manau nupi sigi chahi trampan suba miss lee sigi kanu si oiler me magi sister in law gi oiler me dagi maje phare police na pharaga amu questioning tawbasida confess tawre hoi mana sagi magi sister in law do hat pane na confess tawre ada karamaina mana hat ke haibasida sai magi machan nupi se magi manau nupi se is confused ale gara my sister in law se adu moi mayum da lae hai anama matam da aduga moi haidi macha ju leibani na kanogi lichung je gi macha leibasing duga adum mai gi ni sing duga adum sana bagi khot pagi adum lae adum toin lae hai lak pasida ma chana nupi sne hek lak paga mai gi pattern ama leija male barum sangaga makhut hamaga freeze dagi orange juice lokthoga hek thakpa jani aduda mana adugi timing je yengaga nupi sina makhut hamba changi ngai sida mana orange juice da sleeping pill mayam hapsalaga nupi sida khangdamina hadi adudo barum ne thoglaga mana orange juice tha akanda nga halaraga nupi je wandhara kanda mana my bedroom da pusalaga nupi je mana assault tawre tawba yabe assault tawraga nupi se mana strangulation tawdoni adagi lizina haire magi case puthorapasida mana haledo premeditated nate haire moisna kana case ama leiko haidi adi khangadi plan tawraga hatpasina premeditated kawi aduga plan tawdana hatpasina ga charges se manade amajina premeditated oragadi kanu sibagi boki charak piba yai aduga kaigumba impulsive oina khudakta khangawdana tawgi boragadi say siba pida bida kanu ore soyi second degree murder case da moise kanu jail da punchi chopa laiba aduga sagi premeditated oragadi first degree murder case haraga execution phangba haidi siba gi charak piba adogu male adaga sagi lizina lichung jena haire aina premeditated tawbana te nga haki kha egi phathaba ngamongdaba duna tawbani khotpane ai lale khole ka tawre tawbado just na nang na taw just ka jury sing jina haire nang do premeditated ni hana nang na orange juice nang sleeping pill lairaga thamamini orange juice nang na happy ni khopani hairaga maje sibagi dandi phangdoini sibagi dandi phangaga jail da leire adagi khara leraga mo manamu appeal tawre haibadi court na judge na moigi kanona proof tawba ngambanate aina smaina premeditated tawe haibaje ai do khudak tani khopane na amuk appeal tawrapadagi amuk court sing sagi court ki mi sing jina amuk proof tawba ngamdre haidi ma lawyer ma hire tawraga tawrapani na exact haidi proof tawba ngamdre ba haidi mana khudak ta hatpan kanu tawul mana hanadagi premeditated tawraga plan tawraga hatpani haibaje proof tawba ngamdabadagi maje
punchi chupa jail da laiba aina mai gi sister in law hat pagi ali lichung je je adu sister in law hat pagi jail da laiba haina ma je maina rai daraga jail da laire lichung je se kanano hai pase sigi matang dai khara har ke kai gino no sagi lichung je siga yamna connection la yam doine sagi moi gi serial killer hat pasing siga lichung je 1963 da poe aduga magi families ga magi friend na ma je describe tawri se ma se am thena yamna maram mokpa adagi yamna good boy hai tare ne yamna caring oiba adagi di yam tumina leiba hai tare khara introvert oiba mingon da approach so khopa je ngam dagai aduga halaman da yamna bevhar leiba mi ga halaman ga ubaje ta khoirambi khotpi adugumba tawe ma se adagi moina jedi ba se lyrics so yam hai aduga kai kano tawe hai mana magi side ta dark side se sunglai leite duna mana smaina magi sister in law halam bagi magi dark side lai ramni haije moi thaja de kaina ga dumaina magi friends magi family ga mai mama na magi friends sinjina dumaina di lichung je gi matang da hai adagi sagi lichung je magi korea gi military service da yauda yadre haina 1983 gi sida yaurani yauraga ma se du da tank ki driver oi hadi duga mana yam thina army sida pamjare magi sense of khoi ge tare purpose ama mana kai tare pokpagi mahai ale kaina ga dumaina khalaga moigi vacation matam ga pibase ma lowoi doine ba vacation ga pamde khote ai military sida fazana serve tawni na mana military sida fazana thawai yaudana khotana ani mana nga sai introvert oidana mi ga se approach so bangam daba khotaba duga mayang do military se yaubadagi mana hekta kai tare ne mana nga power ama leijare nongmai ga paidana khotana leibas ma se nungai haraujadana at least I mongon ma je powerful oire kai khanja doine je ki military manung sida military service se loira kanda ma je kan tawrani tholani loire military service loiraga mana factory amda thabak tawraga hujiki mana factory thabak tawri se Hwaseong gi area sidai da factory ma thabak tawraga adu da sudum layam doine mana adu mafam da sudum lay doine haibi coincidentally nga sai thoi ba thodok mayam siga lichung je na lerami ba mana mandatory mai sai gi military loiraga tholakpane khotpane aduga sai factory duga lay ma duga factory du ma thabak tawdune mai mafam leibham dune adai area se oidoi 1992 da ma se lohongani ngasai gi Miss Lee sahi 19 years old subido adugi mache duga lohongani aduga phari sina 1994 da ni ko mana jahi ani matung ni phari se adugi marakta ma macha masu leire aduga sai gi policing sina sai gi mai nupi sida la aga interview loba ade questioning tawba sida kanu sina mai nupi sina khongai kappaga haidi broke down tawgai ne ma se ta khongai kappani kholani dagi di mana kappa yara loira kanda policing sina nang kaisu tawroi hairo onang akoi gi protection laini kaisu kaidi hairo tawgu dagi mai nupi sina haire mana wari se lirak toini haidi lichung je pura monster na ga chamanai hena amtina khoi gi kanu violence khoi gi abuse tawba domestic violence da abuse tawba youth aganda lakpa wangang na yada ba dagi mana hek sauradi hingsa ba dong na monster dong na tawba ngang na sakna ba yada ba dagi maga nupi se ta phuba phumanda na ma je mayum dagi chen doine magi kanu sing tawko sida haidi magi torture je hemandra mayum da chen basida mana duga nupi sina ai divorce tawrage khotlage haibase mana divorce ai no divorce grant tawdo magi condition sina nupi ji mamai se loina mak tattoo tawne sini aduga divorce pige sini adai korea da tattoo je taboo oina khali haidi mayam na tawna da ba khara kai tare ne taboo gai sini adu maina khanai duna moina adu matam da haina mamai mami to loina mak tattoo tawraga nang lohong hanu kai dai doi nang divorce pini ka haibasida amungam da haidi adu ju piba yadamina amu halaga lai halale bis mongon da pura nupi se kematik mana torture tawe ba pura khoi gi kano tare ne me ngangna sakna ba yada ba aduga halaman ga ura ka da ta halaman ga je bebhar sida mina ga mapa mai maku haidi maku bok se ba ta bebhar ga se taw bo se maku bok sina mai gi kai tare ni macha nupi je asumaina asol tawe hai ba se si bok ta mana ngak pa ngamoi doi ni ba aduga kematik mana han u da mana bebhar taw se mana mes taw bangam mi je mana control taw bangam ba khatani ko nupi angang natraga mangon ni ki mai makhata ba kanu oiragasu mana army daga lai ngai da su mana post auraga mana mangon di thaba post ka se da su mana yamna kai tare ne aphau saba control ngamba hai tare adugumba aduga mai mathak ahalaman oiraga na kai mbok tawdaba adogi ma sa daina jail da leire kanda 30 years matung da sagi
technology thokla'e ni dagi moi DNA gi advanced technology hengkale chawkhala kanda ngasai gi cold case mayam moina phangdana mathang solve tawba hore solve tawba horopodagi ngasai gi Hwaseong da leiba serial killer amagi case ki matang gi moina sije laani hangtokna ba laaga adogi DNA singdo testing tawrani moina testing tawrisina 2019 dani ko 2019 chahi kunthra mo hela kanda ni moina testing tawrise ado anamba ngasai moina phangiba 10 victims e asidagi loina makti phangde ado anamba manaba match tawba kano yaure yaura kanda mosagi results la kanda police sing jidi baffle orane ba pura haidi moide ngane ba kanano siji asukoi bese karamaina moina sigi solve torombrino je kana oiramge haibasida lichungje je oilerame ba made jail da hana de lerame aduga lichungje gi ma haidi mayam se policing je haidi ma se already magi blood kano moina kano yenga bani khola bani adam lichungje gi blood type sidi o ne ba o oirabani na moide ngasai a ga b ga tongna lerabani na la aina haidu la na loina mag yenga ga lerame yenga maga mi nupa ma oina phara ga oin thambi gare aduga lichungje sina kano torom deni kai guma mana manau nu pi sai gi magi sister in law je hatam dragadi ma se jail daga leramoi duni ayuna ma do adumaina tawraga lichungje oirambadagi policing jina pakhadi ma moje kano tore di moje baffle oraga moje nga aga question tawbala di lichungje je hangbasa lichungje je ahambada loina mak kano tore mana refuse tore haidi aina hat panate aina te khote na adu moina DNA ji daga nanga match to is ka maina match to no khopano na tore do ahamba ma refuse tore me refuse tore ga ko na mu mana mu confess tore to ni magi sai DNA phangi se victim 5 ne 7 ne 9 du ne phangi duga jail da lai ma magi sai jailer sing du ngak to ni haidi no mata khoi gi trouble to da ba yamna calm oi ba yamna tappa nupa oi asisina ngasai gi moi mi hat ba serial killer duma oi ne khanbada even moi da jail da lai ba inmate sing ju adagi jailer sing ngak to ni ma moi se korea gi du gi matam sida kanu le rame moi gi statute of limitation haina moi gi law ma le rame hauji pudi laitare law se kai gi no da matam moina piri ba chahi sidaina suk haitare ne en time period sida case se charge tawada bani charge tawraga file tawraga haidi criminal do phaga dabni khotabni aduga asiki limitation piri ba matam moina piri ba chahi sigi manung sida karigumba charge ta hodraba phahodraba aduga karigumba saigi statutes of limitations expire tawgragadi saigi kano any haidi criminal oijano moi dugi charges to invalid oiba adugumba law ma lerami matam duda ada hujiki law jigi matung innadi lichungje se mana tawriba crime singjigi amatta kano maji kano loba yarwa duma aduda convict toba yarwa mana ngasai 2019 dari magi mado kan atop singi convict toba amta yararoi ngasai sigi ba mi singdugi magi kano do loire khangbadagi mana confess obaje moina mi tara khaktani moina phangise aseng bang sigi serial killer se mana mi tara katanate mi tara ga mari ni mana ha ije na mana hairaba noina mari ma phangdabagi wani adu ngasai chen gi banu piduga paraga di traunga ne na adumaina haire adu police sing du pura haidi nga e haidi moina phangi jidi tara khatani duga mari madi kadai de kanano haibido mana haibido mapham ga jaga ga mana loina chalaga ta e sida leibani noina phangdabani sida leibani noina phangdabani chahi do a yauramni na thiba phangdare adegi saru khara mana haiba phamnu da taramba adugumba degi nupi mangi ba singdong thigala akanda amuk adu ju mu yaw lerame di mana maje haidi yam thina nungai bai type harau bai type ta sai na mi tara hatana ti hali je traunga ne haidi ta mari ni duga ama ai mana assault to duga mana loina mak hat pani ngasai yun na nupa ma chahi kun ni thoi su nupa ma jail la le na mana magi adugi mana hat adugi nupi du mana hat pani sini yun na hat panate copycat ate aina hat pani duga aina kitang modify mana hat pana modify to rubudagi noina wrong suspect to gi bane na yam sakak na police man haidore ma haije mana khoi assault tawdasu maje sexually assault tawdasu mi kunthra mu nupi kunthra ji man assault tawi hai adu report to matam du da khangde mayam duna kai hai tare ne kari haina gidra khot gidra haiba ma le society gi adu dagi oibra khangde mana adu di report tawdabagi ma du phadabani khotabne hoi aduga magi notorious oibagi yamna gunda oibe khotpagi de adugu mai de dum leiba aduga sigi gi kanu hai di magi man mi hatpagi khotpagi sidi police na se nong ta connect tawdabdo victim na nipan suba
ꯉꯁꯥꯏꯒꯤ ꯆꯍꯤ 14 suba nupi ma hatloi hena yunna changbase asigi nupi se mana hatpanena confess tawbase karmaina tawrome haibasida nupi se lichungje na thaina wasun hariba mafamduda leiringai gi mayum haitare ne mana adugi crime tawringai gi lohongdringai gi mayumda leiringai gi adugi mayumgi hek yumlona nupi masane ba mana halamise maigi mayumda changaga mana nupi se assault tawrani aduga hantakti kano yaudana maigi stalking yaudana makhutna oina adi met laga hat pani sine makhut noina makhuri siram se met laga hat paduda policing duna copycat ne na khalaga yunje oina kano tawdoine phabi gi doine adu sumana hat pani na haire hadi magi urges to mi hatning bagi to khanga makadana magi yumlona ba nupi macha school da ka ba nupi do adama taina bani na dumaina hai li do the motive se kai gino nang na mayam sa hatli jana hangmasida mana hai ba do magi sexual desire sing do release to in suppressor go like do release to in hai mana military loira matungda mana hala aga factory da thabak tawdana khotana laibadu monotonous life oira pa haidare ne oila padagi masi khangde mangonda kano tawri adi frustration kaino mai release tawningba adagi musagi power pamba kaman pamba parok pusida nupi jingsida hana magi nupi jingse hana mana sexually assault tawbi rape tawrubagi hana loina haurani haura matungda aduda na pienba ngamaktadana magi life se haidi piena haidi kano tawd haitare ni kaimbo maram laitre haina tawraga adagi nupi je hat kimne haiba hamba grandmother do adu hat ubadagi mangonda ta magi masadagi kainoma khoi potluma mata khraga maji light oiraga ana masase nungai khoi gi drug charaga ni sa ngawro lebudo adudagi tawgibani na dumaina mara khummi police ki chief na hari je masigi nupa se lichungje se psycho gi tendency lei mado haina empathy emta yaude meg achagi mana hale mana victim da mana makhuri mar met pa khot pa dagi asok apan asol tong matam da mi gi anabu gi kaimbu khanba ngamde sinu pa psycho ne khot pane na adumaina hai aduga mana chahi ani lepu baduna kari gi no haibada asai mase lohongaga leiraganda magi frustration magi sauningba khotningba dagi mi phuningba khopaje magi nupi do oina tainabani tainaraga leibani adunga makmana tainabado sum magi suppress tawbado nga haidi pelaktadana saigi magi sister in law do adu do mu hat pane na haidi mana ngamak hai mi haningbagi kari tare nisa do helma control tawba ngamawdadana mai sister in law je hat pane na naina haire adagi li je court la aga mana publicly hai loinima confess tawre mana smaina murder taramari hat lebni khopni ni Hwaseong district ta haina adagi ma je dum jail da leiraga mai life sentence so dum jail da pire bagi leibdu dum pire kai kino da mai nga sai statute of limitation do loi khrabani na atopa charges amata yadraga only my sister in law hat bagi charges ta khak mai life in prison leire da mana parole so ni roi adagi appeal so mu every case so tawroi kholoi kai kino da madna kai guma thola kan da hojiti public na loina khangamni na public ki outcry dagi moi gi public na koi gi protest over khopa mayam do adagi magi moi gi kai tare ne backlash mayam do ma thengning gi do na adum jail da adum sigribo dum leiye khot ke na adumaina hairaga haidi ma parole ne to ni roina haire adagi saigi kanogi pause tare yunjina saigi lizna confess tawre khole mana hatliba mi duju mana sai mana hat in ne haiba nupi macha do duju liduna mana hat pane haire madi masana dagi dum innocent oyen haijabane mana confess tawre dadi nga sai police sing duna torture tawba henmandana adagi di ma je forcefully confess ahon bane haibase tawrokpadagi magi muke samu retrial tawbiro na mu thangkala ani November ki tang 2019 sida li ga mai kano tawre mai gi retrial thangkalaga ngasai gi district ki moi kano prosecutor gi office na confirm tawri je yunje khoi gi yamna cruel oiba treatment police tagi cruel oiba treatment taw phangi kholi adaga moina investigator du ki matam do arrest tawnaba haiduga ngasai gi forensic ki kano sigi yunjigi magi body hair duga 40% match tawi khole hai aduzu tawbunate moina just force tawbuni sini huji certificate to li na confess tawbudune adinga sai magi yungi prosecutor jingduna sai moina sai investigator sing kano investigator lead oiba moini panduna modus minor cruel treatment tawuni khopani tawuni mo hata charges tawba khopa tawbudagi court sina yaraga January ki 2020 da magi kano se kano tawbirani accept tawraga November ki tang ani 2020 da ma se
innocent ni khotpani na haina loinamak kano tawbire haidi mado jail dagi thadokani jail da leibe yaroi hana tawre aduju sahi kunthra ka ni thoi leirakanda ni mahdi magi pura youth to mama jail da leiurakanda ahan oirakanda idi chahi yamakanda chahi kunthra ni thoi gi matung da thole e chahi kun ni thoi da changu buduna adagi mana moigi justice kano da system da su tawni su tawraga phange mai paisa khara moi phangdone paisa sina 84 crore mathakta 84 crore rupees hai tare ne adugi mathakta ma se phangaga adumaina yasanagi adi mayam ai gi wari se side loisinjarage wari je kitang haidi mai gi date ka timing ga ja da ona gidra nan hanta ina de kano da kitang de chahi soyoga kholobo kono to boda yamna complaint lak boda ona gadra ina wari je gi kan to boda paraga note se gi bada wari se pat le ngon da liba yamna liba da kitang flow se wale do mayam waraw bi baya de mathang da mu phajana mu lina ba tawjarake mayam ai gi wari se like to biramu share to biramu subscribe to biramu adi mathang gi wari dong thengnarase ko bye